ꯇꯝꯖꯔꯤ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯏꯁꯤꯡ ꯐꯪꯅꯗꯕꯒꯤ ꯑꯋꯥꯕ ꯍꯦꯟꯒꯠꯂꯛꯂꯤ PSED ꯃꯤꯅꯤꯁꯇꯔ ꯍꯦꯃꯣꯆꯟꯗ꯭ꯔꯒꯤ ꯊꯣꯡꯒꯥꯜꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯏꯁꯤꯡ ꯁꯣꯛꯅꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯐꯪꯅꯗꯕꯒꯤ ꯑꯋꯥꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ PSED Minister I Hemochandra amadi IFCD Minister ngamtang haukipna ngarang singda damda chatuna mafam aduda leiriba ising phibam yengsinbada ngarang dagi tharga numit taraga mapani phawbu miyam de ising phibam ngamgani haikhrabasu miyamna ising khardang phangana bonabada numidang athenga phawbada tongan tongan phamda chatnaguna ising thinari PSED Minister I Hemochandra gi yumdagi thoraklaga main road taramdaida Manipur College gate mayada leiriba hand pump asida numidang athenga phawbada miyoi kyana kiule pura ising yanari Impal ki tongan tongan mafam kaya dagi lakpa miyusingna ising khardang phangana bonabada awaba kaya thengnari amaromda ising liter lising ani samangada hana lupa chahum yangkai piram adu lupa lising amaga chani yaukhre masi phawbada miyamna apama matamda leiba phangadri ising yonbagi thabak tawriba miyusingna su numidang athengba phawba impal ki tongan tongan mafam singda ising thiba chatnari matam khagi mamangda sing kg da lupa nifu piram adu hauzik khwaraman kathelda sing kilogram amada lupa Chamaga kundagina samaga nifu phawba yaukhre Kwaraman Kethel manungda sing yolibi miyusingga ISTV News ga unabada makoina phongdorpagi matungina mapalamda sing thap puthokibagi chang yamda wangkhalakpa asina maram oiduna Kwaraman Kethelda singi mamal asi wangkhalakpani asoba karbar tawribi miyusingna Kwaraman Kethelda puraknaba sing punamak makoina henba mamalda lesinduna manipurgi wangmada puthokibadagi phibam asi yaurakibani masida mari lenaba authority na miyang changhaningi natrabadi makhatana singi mamal asi hena tangkhalakani haina Kethel phamlibi kayana phongdorokli Mapalam dane mayang jam holleba khoi gi lofam da chingman da chatlaga makoina contact tawraga mafam je punna punna lawraga makoina hon bagi jam tangi me atai gi nate atai problem mi nate ba mayang na jam na hola chat pagi ni sing jam tangi chingman da sapna mayang sina moina supply gi khomba adi moina mamal he saraga pisalaga potse ada puyana ba moi hona gi ba adi market di potse yam yo ta ba tang yo potse na sai gi mayam ji yoning ma mayam na ai jo tan da bisi da ba ko potse mamal je akati ba mayang na sing da moi supply tha ba gi khomen hai ba gari lo khom tre hai moina adi moi ada humda ma phom da humda pi re hai re haun hai re sab poro hai re ba jada ma phom da khoi bara ju ting de moina paisa pura kanda humda da pi hai ko adu da bara ju ting de isa se wa dre moi hai bise MZNRI ZS ki thabak thom singda lana toba miyusing chapsa action lokhatuna dandi pigani haina Rural Development and Panchayati Raj Minister Francis Ngazukpana media da phongdokhiba wafam leirabasu MZNRI ZS ki thabak taran ba kaya towi haina job card holder kaya na pian da phongdong nargli Vijay Govinda Gram Panchayat ke job card holder singna lisingani trani tholisingani trahumdo gi numit mangani khakki thabak lakpada panchayat ki pradhan numit ini khak job card singda thabak shoh laga numit marini gi khusuman pigani noma gi khusuman di piraroi haina khangalakli hari iramsigi matangda Impal West DC panchayat asigi video amadi minister na thuba matamda miyang changbiu numit mangani gi matam madu suna thabak shohambiu natrabadi job card holder singa job ihau lakani hari Samsungani ani lising ani ahumda Prime Minister Gram Sadak Yojana PMGSY gi makhada semkiba wangoi kendra gi lambi sing ngasi yangsin kre ngasi wangoi kendra gi MLA o lukhoi yauna mari lenaba official singna Nixon badu da saru yaki MLA lukhoina matamadu da semkiba lambi asi PWD da sinakiba matungdagi lambi gi phibam phataba kaya yorukpa matamda madubu amuhana samjinna na sanpham yaudabana department gi miyusina kari toba yabagi haibadu yangsin bani wana makha tarduna PMGSY gi phase mapan gi makha da Govinda Gram da Waishal mathakta RCC gi thongama sanana ba amasung wangoi dagi mutum phibau phawba kilometer ama hena sangba lambi semnana ba yauri haiki 2002-3 adai dagi PMGSY si apagi kendra de implement hogi bani lambi khara lambi mari manase dagi de PMGSY gi thausi lo ge de PWD da handing over to de PWD da so anta lokhataba lambi di chatpasi ya salaktaba aida moi maintenance ki karigi fund labor code para haidna hangda fund thu leite da mathangi phase da PMGSY gi mathangi 11 phase da program da hapda lambi ji hanagi phase 2 da yawi lambi sing si amu no khajana semba ya ga construction no ya bri yin cha department engineer sing survey visit and this is Manipur da hojik ising ya waba mayok nariba si yengduna
Impal Turialdagi ising singkhatuna wangoi kendra gi manungda leiba pukri kaya ising lehnenabagi thabak paikhatnanaba yengsinkre Lulam hidro makhalikai hangsoida foot samri pakpa samri sangba lekai gi pukri ama tawga loina madudagi lokthorok palebak singna sanabung ama semliba maphamsu MLN yengsinki masida sangba sanpham sing mari lenaba department tagi phangdraba su mahaki makitagi puthokani haiki kiwin tawthoga digin lebak sina ingi sonda department hairiba na paksi chawre sidi football ko kai court amagi dagi helabani dum gallery keno bawo saba ya magi monga amasi hauji maki oina de karma program kari ge amta haiba leitri hauji ma budget sanju andri sectorial location plan finalization ju tawdri mina karma department da hapa ya ba ya da ba hadi yengaga tawgani yadragana ai local area development fund chahi irei bisidagi dagi DM College of Arts ki nupi ki hostel ki gate mayada sakhang da bamiu singa anira hana nongmai maru thamjilamba thong bu yaning da bo phongdokna DM College Arts ki mairu singa college ki gate tanga si wakan mifam pangthokre wakan mifam adu da education bu free zone ohelu mai tampham da nongmai maru thamjinba yaning de aikoi shanti pami haiba play card kya sizna ki mairu yamana phongdorok pada hiramasi ki matang da college ki principal amadi mari lenaba police station da wakat kharabu su kari gu mathabaga mata packet pidaba si pende atuba matam da thabak lokot trabadi mairu singna akan ba khongjang sangshin gani haiki Kari marang dino haiba sugang khangba laitana college geta nongoi maru thamjindana satri singdu amadi college ta tamliba satra singbu threaten tawba aki akan ko on ba se akoi ta sengna nungai taba phawi amadi college ki satri singi sathok sasan oiriba akoi gi maninglam thamliba gate ase lonsin biduna hosteler singna sathok sasin tawma tamle nungai taw ko hanba amadi akoi gi yumdagi parents visitor singla amma tamle ko unaba khangna ke to adum 24 hour lo laga leyabanina unaba khangdana visitor singdu kaya ma hanre asumaina nungai taba yamna khudong thiba thabak asi tobidana baina akoina appeal tawdari asida akoina ngasi phamjari ba dharna ase masida asidagi kari ma solution porpang amda tari makhata na akoina akan ma khongjang chu hena chanchalakani haina thamjari Thangal Bazar gi mafam singda amot akai mafam sadan hundok lamba mioi taret Impal Municipal Council na phagalaba matungda lupa chani fine thian khre ramasiga mari lenana IM Sugi Executive Officer utamna Impal manung luna na thamdana bhona wa haiba simiyam gi mateng yaudana oithok loi municipality na pakaliba thabak thorom sing asida miyam na sumateng pangbiu haiki hek tanza yenga dum amora kai si thada ningba mphangda thada ningba matamda ita thadai masi public na su tawbiganu aikoi ngasi dagi hauna sigum basi driver ma chathabaga loinana marak ta thengnaba mayamsi phagala fine yen bagi thabak chathaba hojare lisingani tarawmdo lisingani taraga marigi financial year fawi manungda Impal Electrical Division number 1 division asigi manungda leiba electric consumers singdagi magi khazana oina lupa crore kunga humdoi hena khonggot pangam lei haina Manipur State Power Distribution Company Limited Manipur gi Deputy General Manager ti wasoba singhana thadrok pacharola man khangalagli lupa crore tarag ni pan hena khonggot na papadam thamada lupa crore kunga humdoi hena khonggot pangam kibani yanglo sapam asi khonggot na bhona bada mateng pangbi kibai electronics amadi print media police department amadi mahaki staff singbu thagat paphongdorli mathang sei lisingani tara mari lisingani tara ga mangada mai khazana se hena khonggot pangam gani habagi thajab lei haina chirol asna makata na khangalagli warang numidang chawana pungni pan khrai helak padwaida national highway kuntraga mapan gi singjamai lesang them lekai mapada lambi gi median amada Honda City car ama thengsin bada amangata thokre gari yadu gi driver di ka hena aso open nang hodre Pamadu dalam mioi amana pondor pada mediana si singjamai parking dagi food chamri yang khairom lapna leiba maramna gari thorok pamiu singna numidangi matamda udabadagi ngak leitana mafam asida kyar khana accident thokrabani marina nabadi pamena atubu matamda yang sangduna sukuma thodu singa simatungda amuhanna thoktana nam honabiu haiki Students Union of Kalipak sukna sahi khudingi sathaduna lakliba painting competition handak sahi ge sujun ge tangni pandagina taramanga phawbo pangthok lagani haina Sukis General Secretary Asokumana kwa kaitenda leiba suki mayai lo singda pangthoki ba pawu singa unabada phongdokre sangdam na basida school roja sing amadi mama mapa oiba singna mayu singbu yawhanduna mapung phan biu haki competition sibu nungsibiu amadi mahir khunagi jomta khanbiduna mateng pibinaba miyamda electronic print media gi kuthangda norukna haijari
Riksho Baragi Mamal Amadi Paking Sapsana Miam the Kangandana Thamba Si Saka Gasoba Toksilni Haina Amzugi President Wankemsa Shamzai and Siro Mohol Theatre the Pangtokiba all Manipuri drivers and Pullers Welfare Association Saitara Manga Subama Pokumontorum the Hike Yasika Tromada UCMG President Navachandra Amokogi President Waimani Pandamgi President Dilip Kumar UPFK President BMYma Amadi Akomluki President Somandro Amadi Association President TS Basantana Maru Music and Saruyaki like the Riksho Thorumba Musing the Guy Kumnava Utki, Association Secretary Ning Tembaluana, Housing Power Rickshaw Drivers Sing the Makta Sakana, Yapatona Mata Packet Pitri Haki, one Kemsa Samza in Makata Arduna, Lairabana, Massing Henba State as the Hinnavi the Makta, Kong Tanzilibus in the Sakana, young San people what the game, Makoi people no Monomaki social luckily. Wabaka, my own Rickshaw Drivers Sing the Maktasu, Sakana, young San people Matautari Haki. Hotel Classic Commander. Kung kumri sutra magi bi ye kuch kare besar hai wajah kanjil laga paki wo thanguri magi apne bi mathamaka na kai to dai khali normal ye koi moi lamnu to guni iba ko sa ge ma to guni iskai ko kana to guni moi la kai ko sa saram dai da hotel saram dai kai ya na paki hai na se ai jum hamu kham hai se bi to dia da thang ni kai ko ni no ada ko mu ni mo ya sa mo ni Sandal ni sen highway ni sen kanjilna paki ko bi han la kanda kai da bokta ko bi so diversity of society da bokta ako paki DPV da kan ni no Losla padamu ba pawa bukan efizari ising phanada gi awaba handlectly PSD Minister Hemochandra gi thongal mayada mioi kyana numidang athengba pawa ising songnari ISTV gi pawming tabiri sing amukan khulda